Mayam Bukuramjari, Mayam Ming Abiri Base, Manipur Edu Mentor in association with SS Career Solution, Pangtuk Sariba, Handak Manipur, the Pangtuk Hiba 2024 gi. COHSEM Loba Class 12 ki examination da topper oiraba singa unazabagi program aduni ngasi khun unazagdori basina Kaksing Ningthau Laikai da leiba commerce stream da topper tarakhrabi koi san aina nauremni aina naurem ga unazabagi tanja adu lawjage myam ming tabiu aina gi khoi gi mama baba se kai ming kawi aduga isinauna kya no aduga aina na kya shubano kai honari everything thambiu Babagi mina narin di sina mama gina narin ulitin so dili bai sina ani ni ibu mamaga ibu gina narin so sina ba ai coaching ni thole kai dai ni hoi aina gi ahu bai khoi gi isana prepare to gi exam ma result la thok matam da maina topper work pase yam chok estimate nam fangak pase adi sare kari phaubi hanna sa to bra adi ai soidana topper work kani kana khanbi laibra kamai phau I masih kawan na patient na yaro pa ay di expect ang di ito first mo pa yaro kanili handle di ito bus man yaro pa di ay na ko na ruway nawala pa na di rin yan handle ka na yan senjine kam id exam ji haidor ni haibagi pawji tabadagi hadi ready tawraga laibra natraga kutakta adi immediate ona pawji phangbra kamain taw isu exam ji haidor ni haibagi ay haidor ni haibagi dang le khangye dana haidor pa nu stay at live yeng je live ta dum haidor no linga law thok pusida isan kai phawi linga thok pusida isu khangwa yam haraw hawraga thandu da yam excited so ay na kali haidor yam nungai ko sumaina school link se hadi ngang wen dige kai ta mai aduga handak topper oiri se karam ba school lagi no hai bisu nursery na modern pre primary school ta jare aduga KG dagina class 10 phone ya English school ta ore aduga 11th grade na ka higher secondary ta adudi school sigi wena di hadi ahan ba oidura position puthok se mamang da position gum logi ba leibra kamai to last 10 years mukta mamang da di amad yawre na hai exam ko na duwa madi mati ai na adu handak isel class 10 jo tharai ne ko adu class 10 na karam ba result ai adu ka 12 na karam ba result au topper di oire mark kya pangino kamai to detail kun thai last 10 da ai first division da 86.83% say adu na 12 kidana 89.4 challe adudi koi class 10 di subnagi first division khakta ne oi ji ko topper oi de ba aduga 12 di topper oi ne ba adudi sengi hotna bagi geno je adi Manipur du jiu thoi ba kanglu kirang sinamaram mora kan da lai pa ba ya da ba school hang ba ya da ba problem ama Manipur si da irang am thok rai dare mafam si maksu koi lan gi sai thing da kitang phangi ba du gum ba ri mafam si mak oina isna kamaina lai pa ba mutam da kai awa kudong cha da ba thengna ki adi kamai hona ki kamai study plan chi kamai to kya du su thambi ko plan awa ba dum thingare adu ai oina di ai su student na oina na ai lai su khona da ba ya de ai ni khalaga aina foundary ba line su foundary ya de khalaga lai su wat na sangi punsigi pandam je kari ga oi ge ga na khanbi ba lai ai ACC oi ba pandam adu mona commerce lo rei ne na ta yam nuai koina mana topper oira kanda khoi family gi ai daren isna like tamak bu matam da family dagi support che kamai tawi adi ning matung da ba khudong cha da bai dare nang na ning ba parents da ngam ho da ba du mo khudong cha da ba ga mai una gi lai bra kamai da ai gi like tam da ge na di ra wa ina su adu watan of na di le di ka kai lon ta na di adi ba ai gi like ki awat pa de ge yo na di school gi meram to school jo da ma ke na di ai awat pa pa di tham di le na di awat pa do shi and the Romania na di ba awat pa di le. This is Catherine from SS Career Solution, and my question for Aina is that Aina has say social life have the imanabi pun bahagam layer da ka da khoi Manipur di anamba festival gi kalo se am da irang kumhai irang dum thawai yaw gal da ka hojik ta bu irang oi gi bagi taw bai wane ba thabal chong ba amma ma singum ba se dum yaw birak pra adu ga like education se ga dum kamaina time se kamaina merits to video ai adu yaw zare dum the widows to them yaw zare kisan se dum pang zare dum yaw zare imanabi yaw zare social oi zare adu ga tani ki wena di aina fa lang zare
ꯊꯣꯛꯑꯒ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯁꯨ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯗꯤ ꯀꯥꯎꯗꯅ ꯈꯤꯇꯪ ꯃꯇꯝ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯖꯍꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯁꯦ ꯀꯣꯆꯤꯡꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯣꯆꯤꯡ ꯆꯠꯄ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯑꯗꯨꯝ ꯇꯧꯅꯔꯦꯗꯅꯀꯣ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯒꯤ ꯇꯥꯏꯝꯁꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯒꯦ? ꯀꯣꯆꯤꯡ ꯆꯠꯄꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯁꯕꯖꯦꯛꯁꯤꯃ ꯈꯤꯇꯪ ꯏꯀꯣꯅꯣꯃꯤꯛꯁꯇ ꯑꯩ ꯈꯔ ꯆꯠꯆꯔꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯑꯣꯏꯅꯗꯤ ꯑꯣꯖꯥꯅ ꯁ꯭ꯀꯨꯜꯗ ꯊꯥꯒꯠꯄꯗꯨꯅ ꯌꯨꯝꯗ ꯄꯥꯖꯕ ꯑꯃꯨꯛꯀ ꯑꯩꯒꯤ ꯑꯦꯀꯥꯎꯟꯇꯤꯡ ꯌꯨꯝꯗ ꯆꯠꯄꯅ ꯀꯣꯆꯤꯡ ꯆꯠꯄꯗ ꯇꯣꯉꯥꯟꯅ ꯃꯇꯝ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯖꯔꯛꯇꯦ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯏꯁꯥꯅ ꯄꯥꯖꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯅꯠꯇꯕ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯣꯄꯔꯁꯨ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯇꯣꯄꯔ ꯂꯧꯔꯛꯄꯁꯤꯗ ꯏꯆꯟꯅ ꯐꯪꯉꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ꯫ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯀꯀꯥ ꯐꯝꯃꯤ ꯑꯣꯖꯥ ꯔꯥꯃꯦꯁꯣꯔ ꯑꯩꯒꯤ ꯏꯃꯝꯆꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯑꯉꯥꯡꯉꯩꯗꯒꯤ ꯀꯩꯗ ꯋꯥꯠꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯤ ꯌꯥꯎꯔꯀꯥꯟꯗ ꯑꯗꯒꯤ ꯏꯁꯥꯅꯁꯨ ꯍꯣꯠꯅꯖꯔꯀꯥꯟꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯐꯤꯒꯔꯁꯤ ꯌꯧꯕ ꯉꯝꯃꯛꯏꯅꯤꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 12ꯀ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯀꯔꯝꯕ ꯂꯥꯏꯟꯗ ꯆꯠꯀꯅꯤ ꯑꯗꯒꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯆꯃꯝꯅꯕ ꯐꯥꯎꯕ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯀꯃꯔꯁꯁꯤ ꯄꯥꯝꯖꯕꯅꯤ ꯀꯃꯔꯁ ꯂꯥꯏꯟꯗ ꯆꯠꯀꯦ ꯈꯜꯂꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯃꯝꯅꯕꯁꯦ ꯑꯗꯨꯝ ꯊꯣꯛꯏ 10 ꯂꯣꯏꯔꯒꯁꯨ ꯑꯩ ꯁꯥꯏꯟꯁꯇ ꯆꯠꯀꯗ꯭ꯔꯥ ꯑꯥꯔꯠꯁ ꯆꯠꯀꯗ꯭ꯔꯥ ꯑꯉꯥꯡ ꯃꯌꯥꯝ ꯆꯃꯝꯅꯕ ꯊꯣꯛꯏ ꯑꯩꯒꯤ ꯑꯣꯏꯅꯕꯨꯗꯤ ꯊꯣꯛꯈꯤꯗ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤꯗ ꯑꯩꯁꯨ ꯑꯦꯁ ꯀꯦꯔꯤꯌꯔ ꯁꯣꯂꯨꯁꯟꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯅꯣꯡꯃ ꯌꯥꯎꯖꯩꯌꯦꯕ ꯑꯩꯅ 12 ꯀꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯝꯀꯥꯟꯗ ꯑꯗꯨꯗ ꯃꯦꯝ ꯍꯣꯏ ꯃꯌꯥꯝꯅ ꯁꯖꯦꯁ ꯇꯧꯕꯤꯕ ꯃꯣꯏ ꯀꯥꯎꯟꯁꯤꯂꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯒ ꯀ꯭ꯂꯥꯁꯇꯨꯗ ꯌꯥꯎꯕꯗ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯈꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯤ ꯄꯥꯝꯖꯔꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯠꯄ ꯌꯥꯕ ꯂꯥꯏꯟ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯥꯔꯨꯕꯗꯩꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯦꯝ ꯑꯃ ꯊꯝꯃꯒ ꯑꯩ ꯍꯌꯦꯡ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯠꯄ ꯉꯝꯒꯅꯤ ꯈꯜꯂꯒ ꯈꯟꯖꯈꯤꯕꯅꯦ ꯑꯗꯨꯅ ꯖꯨꯅꯤꯌꯔ ꯃꯈꯩꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯉꯤꯕ ꯂꯥꯏꯟꯁꯤꯗ ꯆꯃꯝꯅꯕ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯦꯁ ꯀꯦꯔꯤꯌꯔ ꯁꯣꯂꯨꯁꯟꯁꯤꯗꯁꯨ ꯀꯥꯟꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯒꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯐꯔꯗꯔ ꯁ꯭ꯇꯗꯤꯁꯦ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯇꯧꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯁꯤ ꯇꯧꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯔ? ꯑꯩꯁꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯑꯗꯨꯝ ꯀꯣꯂꯦꯖꯇꯨ ꯍꯦꯟꯅ ꯇꯝꯈꯤ꯫ ꯑꯗꯨ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯀꯥꯟꯗ ꯄꯣꯖꯤꯁꯟ ꯌꯧꯕꯒꯤ ꯐꯤꯕꯝ ꯐꯪꯕ ꯉꯝꯃꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯕ 12 ꯊꯥꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ? ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯍꯟꯕꯗꯤ ꯑꯣꯏꯖꯗ꯭ꯔꯗꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯁꯨ ꯉꯥꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯏꯃꯥ ꯏꯄꯥꯒꯤ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤ ꯑꯩꯈꯣই ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅꯗꯤ ꯑꯩ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯔꯨꯞꯅꯦꯅꯁꯨ ꯈꯟꯖꯩ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯃꯔꯨꯞꯁꯤꯕꯨ ꯀꯥꯎꯗꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯀꯥꯏꯊꯣꯛꯆꯔꯒ ꯂꯥꯏꯔꯤꯛꯁꯤ ꯍꯣꯠꯅꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯁꯦ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯗꯁꯨ ꯃꯁꯤꯅ ꯄꯤꯔꯤꯕ ꯏꯝꯄꯦꯛꯁꯤ ꯑꯐꯕꯗ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯗ ꯌꯥꯝ ꯄꯤꯕꯁꯨ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯁꯤꯖꯤꯟꯅꯕꯁꯦ ꯏꯆꯟꯁꯨ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ꯫ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯁꯤ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗꯗꯤ ꯑꯌꯥꯝꯕꯅ ꯑꯉꯥꯡ ꯃꯈꯩꯁꯤ ꯑꯔꯥꯟꯕ ꯂꯣꯝꯗ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯦ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯁꯤ ꯑꯗꯨꯝ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯗ꯭ꯔꯃꯥꯒꯨꯝꯕ ꯌꯦꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯝ ꯗ꯭ꯔꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯌꯦꯡꯊꯣꯛꯑꯦ ꯑꯗꯨꯒ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇꯤꯆꯔꯁ ꯃꯌꯥꯝ ꯂꯩꯕꯗꯨꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯖꯩ꯫ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯍꯣꯕꯤꯁꯦ ꯀꯔꯤ ꯑꯣꯏ? ꯅꯣꯕꯦꯜ ꯄꯥꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯃꯇꯝ ꯉꯥꯛꯇꯪ ꯄꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯎꯅꯖꯕꯩ ꯇꯥꯟꯖꯥ ꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯖꯒꯦ꯫